Kurumzari. ISTV Paumiang Tabira Puna Putaram no Oxari, Nasigi Maroi Pausingda. Manipur gi Manglan amasung Tungi Laibak Medical Tourism na lepkani haina Chief Minister Okram Ibobina Pungdokre. Chahi kaya loisindana laglaba dolai thabi various ki fibam ngasi Chief Minister Okram Ibobina chatuna yengsinkre. Amadi Jana Thakna Bada Fataba Polam Yawgi Tang Hengalakli Marilena Department Tungkoina Janaga Tabak Pakat Patangai Fadre. Pau Sandong Nong Pizari Manipur gi Manglan amasung Tungi Laibak Medical Tourism na lepkani haina Chief Minister Okram Ibobina Phongdokre wafam asi nominee sathagadaba Association of Surgeon India ASI Manipur State Chapter ki Kunsuba Annual Conference RIMS ki Jubilee Hall da hagdokpagi tharamda Chief Guest oina saruk yaraduna mahangna phongdokhibani Chief Minister Okram Ibobina makhatana malem gi oina yengnabada India na healthcare gi lamda achawa thaudang lauri yumthang nariba leba kayada India gi afaba healthcare na lairaba miyoi kayabu ataba layeng malda punsi kan batanatana makhoi gi darkar leibasing piba ngamliba asi saukthoksaningai ni yumthang nariba Myanmar da lairiba miyoi sing Thailand amadi China na sing bada chatlaga layeng bada sel yamna changba maramna layeng bangam da bagi awaba mayok nari Makhoi Manipur da laktuna layeng ningbagi apamba fauri masi thabak oina pangthokna bagida komna changthok changsin yanana ba India government ta takna duna lakli karigoba wafa masina thabak oina onthoklabadi Manipur bu medical tourism onthokpagi state asigi Manglan mangphau na batanatana Manipur gi Tungi Laibak lepa lambi oigani haiki State government is dedicated to ensure a better healthcare system for our citizens and we focuses on health insurance to citizens, financial assistance to poor people, enhancing the infrastructure facility at district and even sub-district level hospitals. Use of technologies like telemedicine to reach to the remoteness corner of the state. And also you are aware India has becoming an important center in the aspect of health tourism. I would like to place on record that Manipur also has its well to serve in this sector to the neighboring countries like Myanmar. I am sure this will take us a long way in delivering quality service not only the people of our country but also to our neighboring countries. Early Diagnosis and Treatment Haiba Team da ASI Manipur State Chapter na stindona pangthokiba thauramadu Parliamentary Secretary Victor Kaising, RIMS ki Director Professor S. Rita, ASI Headquarter ki Secretary Dr. Siba K. Mishra amadi ASI Manipur State Chapter ki President Dr. S. Rajendra Singh Bamiyoy Singchu Tharom Mapusing oina sarugyaki Tharom ga mari leinana souvenir ama release tawki masak naiba surgeon kayada khudol pot pi dunai kai khumnaki Thauromga mari leinana Dr. Siba Mishra na Manipur da mi layeng baga mari leinana Dr. Singh da onsinduna taina bagi chatnabi ama lairiba asi laibak thibani UP dadi hiram sigi matang da tongan ba ek ama chatnaduna Dr. Singh mathau ningthina pangthokhali haiki Director Ritana Annual Conference asina state asigi surgeon Singh da anauba wakhal loksin kaya phauhan bangam lagani masina surgeon Singhi marakta pau phaudoknaba amadi miyoi bagi punsi sangdok hannaba hotnabada henna mateng oiragani haiki Parliamentary Secretary Victor Kaising na Manipur asi India gi khwaidagi hena medical gi lamda brain level state amani state asida saukthoksaningai oiba medical profession gi miyoi kaya leiri masigi mathakta medical institute ani leiri awatpa khara dugi aikoi gi faraba doctor sing ningthina sijanaba ngamdri medical profession asi ningthina phagat halabadi hena phaba Manipur ama oihengani hena phaba Manipur ama purakwa matamda hena phaba India ama oigani haiba kaudaba phai haiki One would be medical tourism. Our Honorable CM has been talking about this for a long time and he's been going all out to ensure that infrastructure is built for that. Because we have a neighboring Burma, Myanmar, which is having so much problem with medical facilities over there. Manipur can be a hub for that and Manipur can attract a lot of patients from Myanmar, and I think that will help not only the surgeons but the medical fraternity in itself. I think in treating our neighbors, which in turn again brings development in the state.
Chahi kya loisindana lagliba amadi Englishing ani tarataruki March thada loisinaba pandam thamliba dolai thabi various ki phibam ngasi Chief Minister Okram Ibobina lusingba kangbu amana ngasi hakthengna satuna yengsinkre khongsat aduda ISTV Minister ngamthang hawkip Chief Engineer Robindro Sarama yauna official kyana sarup yaki official singna phongdorakpada meter tara nipan dasmik taret wangadaba beres asigi meter nipan gi chang loisilakle physical program chada marfutara loire Mari suba revise oina Englishing ani tara mangada crore samanga sukna nipan lak nipu nipan gi estimate ni hairi National Project Construction Company Limited na work agency oiduna pakhaliba thabagasi March thada loisinana ba pandam thamli Chief Minister Okram Ibobina Veres asigi apiba matamgi manungda loisingadaba wafam official singda thamki khongsat adugi matangda paumi singda wafam amata phongdo yakide Matang sahi ki mas phawi manungda loisan bagi pandam thomliba dam asi hairiba matam asi phawi manungda loisan bang ngamgadra natrang ngamloidra haibasi yengba tari podam jariba nabukuma khawpam ISTV News dolai tabi infa Handakta DM College campus manungda leiba dukan amadagi hai mahi maza amadi ORS mahi thaklubadagi DM College ki mahairoi TH Nimaichan amadi Ragairong dagi Thuigon mai kauba mioi ani hospital laikan nikhibagi thodok thokhibada ngairingaida Kaziranga Gold haiba chamana packeta phattaba polam kaya yaurambagi thodok ama amuk lakle hairiba chamana packet asi ngasi Sagolban Tera Tongbram lekai da leiba dukan amadagi mioi amana leirubada phattaba polam kaya yauramba thengna rakhibani Assamgi Golagata leiba Siam Raipur Tea Cooperative Private Limited na puthokpa chamana packet asi chatliba chahi asigi July thada packet tawbani haina mayak sengna iri sizina bagi matamna packet tawkhiba numitagi tha tarani thoigi fawba manungda sizina bayai haina irabasu ngasi chamana packet asi hangdokluba matamda kofai suja kasin bagi mawongda chamana mandaba polam kaya yauramba thengna rakhibani Manipurda mapalamdagi pusilakliba tongan ba chana thaknaba polam singda kofai suja karamba hai mahi manungda manam nam thiramba thodok kaya leptana thokli Amaromda Health Services ki makhada leiriba Food Safety Department na matam khara ki mamangda dukan amadi hotel singda drive chathaduna matam helaba pot chai sing machal sudaba amadi potyan tawba chana thaknaba potlam kaya fagat pagaloinana ain gi oiba thabak lokhatuna fine thihan bana singba thabak kaya paikhatpa leikhrabasu hauzik adugumba singthaningai oiba thabak sing paikhalak tabana lalol etiki thabak tawriba miyoi kharana chana thaknaba potlam sing mafam marang khangdana yonsinbagi thabak chatharakpada thingbina balaitre Hotel kayada matam helaba pot chai sing yon bada natana hygienic oiba mawongda chana thaknaba polam sing sem sadaba kaya yaure mari leinaba singna miyamgi khallaga athuba matamda tung koina chanaga daba thabak thauram sing paikhat haningbagi apamba maikai kaya dagi thamnarakli Government na Englishing ani tarukta kaukiba primary oza lobagi wathok atuba matamda waroisin puraktuna mahairoi singda awaba pidanaba thabak paikhatpiyo haina Desamgi President and angambana phongdokre ngasi Desamgi head office ta pangthokpa pawmisinga unaba amada mahakna makha taraduna Manipur sarkar ge asoiba thoksil kaya leibadagi wathok asi lakpani Englishing ani tarukta laukiba primary oza sing hauzik khudong chadaba kaya mayoknari oza singda khudong chadaba mayoknari basina maram oiduna mahairoi singi mahai masing tambada akai laklabadi Desamna tumina lairoi masida Education Department ki mari leinaba authority na midyang sangbiduna athupa matamda waroisin pubira uhaiki Hauzik oja watpagi achauba awaba mamayok naring haisida punna oja lising masathu hena mu lauthopagi aruba phibam ama lakpa targadi mahilusin singda achauba mahilusin sing academy atmosphere da achauba kaiba ma lani maramadana masi state government na kumna khanba galoina na hairiba wathok sigi oiba aroiba waroisin ama state government na purkadamani wathok sigi matangda kona rai ama bigre kona rai ama ta rabna koi kut thingjiningai leitena tumina leithokuna yaroi hairiba matamduda aranba pot thabak tawda senagriba director commissioner amadi madubu namdana haidon giba tongan tongan committee de yaukiba members sing makoi khudimak loinamak sera khomantoi matamduda lana tawkiba senabising ri mathakta chapchaba thaba ama leiriba state government sina su lakhut kedabani Langmaidong Bazar da leiba Common Vision Coaching Center ki hostel dagi chahi tarahomdai khakta ngairiba mahairoi Waikhong Lai Manai Maning Lekai dagi leikidraba huidrom open gi machanupa H Bimol Chandra Singha amadi Langmaidong Bazar awang lekai dagi Mayengbam Bolia gi machanupa Mayengbam Rohit Maitai chatkiba tang tare tagi mangkhre haidona thinarakwa adu ngasi MSU gi akhanaba team amana Kaisampa da leiba Churachandpur parking amadi Sangai Prok dagi phangba ngamkhre
Makoyani Imphal Surachandpur Chenba Line Bus da Thabak Tawba Yauduna Lerambani Hairi Masigi Matangda ngasi MSUgi office da pangthokba pangmisinga unabada MSUgi secretary Manjit Charang Themna Mahero ani asi Huidrom Anganghal Memorial English School da parikya thabada aranba pambai season bagidamak oza amana tanthoraki haiba khangba ngamle thodok adugi tungda Makoyani coaching center dagi thokraga school yaudana mangkhibani thawong asi right to education ngakna chattabagi khudamni mari leinaba singna private school singda chathariba thawong asi yengsinnaba thabak paikhat kadabani haiki matam chana right to education act chatnare harbusu maming jegona table da hamagi oiba dugumba system amakak lamdam sida matam sang lisang sina chatla manor kandang sidi nogzariba mahiroi kyagi right makoi punsi mangbe abi adugumba tangkak amakak dangasi mahiroi kunaina mahiroi singna mayoknari maramuduna right to education act se matam chana implement tawba mathautai tungda asugumba boarding kaya dagi school kaya dagi angang chintho kanda lamdam sigi ba angang kaya tungi punsida mangbe abagi akiba phiu amakak mayong narakani ramudana asugumba tungda thokaning daba thodok kaya tholaktana ba matam chana Manipur government na right to education act sigi chap chaba implementation tawre haibagi ba dugumba akakna ba makal ka kaya ge ba awareness pangthok piu habo from MSU side tagi thamjari Chahi asigi August ki tang ahumda Bharat Sarkar amadi NUCN IM anina peace accord ama sign tawnakiba dugi makhatarako oina accord aduna Manipur gi apunba gi saktamda akaiba pihalloidabani haiba wafamda People's Movement for the Common Future of Manipur haina khannanainaba mifamama ngasi Hotel Imphal gi sangai conference hall da pangthokre mifamadu da United Committee Manipur UCM gi President Johnson Elangbam amuko gi Vice President PH Devan amadi Committee of Civil Society Kanglei Pakis Secretary General Jitendra Ningomba yauna tongan basak nairba mioi kaya susaruk yaki AVRC Manipur University ki hanagi Director Professor Arambam Lokendra Jitna moderator oiki tongan ba civil society organization amadi intellectual kayana saruk yakiba ngasigi thorom adugi matangda UCM gi President Johnson Elangbam na ISTV News da phongdorakpada Indo-Naga political settlement ama puraknaba honarakpada center gi interlocutor RN Rabiga Imphal da September gi tang 10 da unaduna thamgibu wafamadu laklibo October gi tang 38 fawgi manungda chap chabu wafamama khanghan gadabani haikrabani matamasi fawgi manungda RN Rabi gi maikai dagi khanghalaktrabadi miyam gi mifam makhatana pangthoktuna Manipur gi apunba gi sakdamda akaiba piraktanaba khongthang kaya lokhalagani haiki handaki August ki tang ahum da sign tongnagiba framework agreement adusu miyam da karimata khangandaba aduna oiriba fibam sidai sida aduga sign tongnoriba kangbu sing amasing thangnariba laiba koigi Nagaland gi oinadi Manipur de tatana moi mangarak phawa assembly da Manipur kainabagi ware lawgre koigi assembly Nagaland assembly da aduna oiriba fibam masida hauji handak RN Rabi la amba interlocutor la amba duna maram orakanda August ki akoi chaliba tha sigi October gi tang 38 phawi manungda karigumba moi framework agreement sigi in detail su madu hapsal kanda waroshin ama purakani haibagi thajaba ama leibudu aikoina thamjagiba wafam sing atu dang khoi ngasi amu na hongna akoi Bharat Sarkar su Manipur miyam akoi punna Bharat Sarkar da koina akoi goi ba fire badu khangan nabagi damak tai koi miyam da ngasi gi sumba people's movement na ngasi si hogjabani National School of Drama New Delhi na sinduna lakliba November gi tang amadagi tara fawa Tripura ki konung Agartala da pangthokataba Nipan suba Purvotar Natya Samaro English ingani tara mangada utnanaba NT Theater Manipur gi mangsat khalakle hairi lila asi niladhaja khuman na ibani aduga ningthauja Dipakna design amasung direction pibani hairi paugi marakthana tema break amatang amukhana taram namu oksari Chahi khudingi October gi tang 10 ase World Mental Health Day malem gi pukning wakhal phagathanba numit haina palan tawduna lakli pukning wakhal gi anaba ase kokhananaba Manipurda mental hospital ama likharhaning bagi apamba sing phongdokna rakli hiram sida report ama Manipur asi conflict situation leiba mafam nina ayama matamda mafam asida leiriba miyam tangdu leita na hingba ngamnadri kari karamba khudong thiba tholakani haiba ngamdaba phibam amada mayam asi hingnari imung amagi miyoi amana samas na yadaba thabak ama tawruba matamda lekai natraga khun aduda leiminariba misingna imung adubu lekai dagi natraga khundagi intopagi thabak chatharapada yum thugaiba yum mai thabana chingba makhal kayagi mob justice chatharakri amaromdana drug season nabagi
achoba problem ama samaj asida leiri makoising asinasu masa khaktanatana imung manung amadi akoibada leminariba mipum khudingda tangdu leita handabagi phibam pohali masiguma pamdaba thodo wathok asina imung aduda leijariba chamjaraba mipum khudingda pukning wakhalda achoba chaitheng piri pukning wakhal leitana leitaba lamdam asida leiriba mipum khuding makhal ama natraga amagi pukning wakhalgi leinana nahalakpa yabagi maram ama oiri Manipur da leiriba mental health ki condition si tongan ba magi mental health ki tongan ba spec leiraga su anxiety disorder asidi tongan ba social and political factor mayam amana masigi anxiety disorder ase adumak puthoi hariba mental health si akoina fajana masibu ona tawbidana masigi damakta akoi kari tawgedage adu changna tawbidragadi ngasagi mental health khar sontharakpa mi singdo healthy oraktaba mi singdona koigi wakal choiraktana lamjau chorokta kocha chatpagi phim bhawa koi lakpa yai miyoiba amana hakchang fana leiba haiba asi wakal pukning nungaina leiraba aduga peace of mind fanglaba matamdata fangba ngamgani maramaduna matang chana pukning wakalgi leina asi layeng hobana fagani hairiba mental health naraba missing madugi kanosi madugi khudong sadaba si thengnariba miyoising asida aikoina phajana service pibidaba aduga mama samakna aisi mental health ki problem am leire aibasi su masana khangjaba natabani na problem se amna severe oiba mongda akoina mafong kharada thengnaba phangi समाज की मिनोक मैसा कीबदगी वाखल लेनाना नारबा मियोय कया अमदी इमुंग मनुंगना ngasisu losinduना थंबिरी लायंग लगा फरकनी हाइबा खंगदबना इमुंगदा फाजिन पुनसिंदुना थंबदगी ngamlaktraba matamda lamjau sorokta thoroktuna chalagli masida mari leinaba department na mental hospital ama thamduna pukning wakhalgi leinana naraba miyoy singbu thambiduna yengshinbagi tangai fadaba leire akoi gi miyo sing asi imung manung gi mi sing china thawai wai dana tawrapati gi mapuni nungsina ai simina chandre imung manung gi mi na bawa nungsidre haiba aha bada mapuni nungsiba sigi howena so khanbe yai aduna tabada akoi gi lairabadagi natre hairaga khoi mung manung asida khatna chaina badigi wakhal nungai tabagi angang oringadi sum mama pa sengsina khatna chaina ba laungna ba khona sidi mathai nungairukta na thairak na ba hona ruta magi wakhal gi laina si pokpuya bagi phim cha adum lei mental health puthokna bagi atop factor kharadi akoina uri basi drug ki amadi HIV gi masiga associate tori ba stigma amadi masiga associate toba atopa kano mayam ama masa self esteem ties tokjaba amadi miyam na makoibo hanthane yengbiba masidagi thoklakpa pot aduga drug kuina season rurakanda makoida lakpa mental disorder mayam ama madu akoina uba phangi wakal choiraba lambi lamjau da thoroklaba makoising asibu senabiduna mafam chana thambiduna menungsiga loina biduna makoigi hingbagi right adu pibirabadi handaki world mental health day gi theme oiriba dignity in mental health hariba asigi wahanthok legani kana gumana anga wakal choro mi singasi imung manungi izat mangi izat sui haidna koi layan khoyang masi puthokte masi tasengde aran bani society se so khara koi gi kai haini understand to ba khara wali koi kari tawraga kramai tawraga hairi ba film setting hak thoka de hai bisi wafam su khara wat nan leibra haina khalle manipur da housing mental health ki matang da loriba sarkar amdi lanai gi thogdang sing ase khara makhai di hanthari bra hai ba wafam sima ai thamsingenge cameraman thodam nanau amadi khwarapam naubagaloinana lairalapam aruna ISTV news Imphal Manipur State Mental Health Authority na sinduna World Mental Health Day gi thoram kakwa Primary Health Center Complex ta pangthokre thoram adu Thawal District Hospital gi psychiatrist Dr. K.H. Robindra Dr. A. Ranita Devi amadi Manipur State Mental Health Authority gi Member Secretary Dr. Mary Haubang na maru oiba miyoi singoina saruk yaki Center for Mental Hygiene Sangangai Usekon amasung Flamingo Mental Health Center Ghari Mamang Lekai na punna sinduna World Mental Health Day gi thoram Sangangai Usekon da laiba center sta pangthokre thoram asida Deputy Speaker M.K. Preso Simre Social Welfare Department ki Deputy Director T.H. Joychandra RIMS ki Psychiatric Department Associate Professor Dr. S. Godendra Susaruyaki Tele Counseling Helpline Number amasung Mental Health Awareness First Aid ki step manga thoram asida hawdokhi
Manipur State Legal Services Authority nasu World Mental Health Day gi thoram Center for Mental Hygiene changang da pangthoki hairi thoram masida CJM Imphal East A Noktunesuri Mental Hygiene changang gi Secretary CH Pisak Macha Legal Aid Council Kaisam Dhane su saruya ki hairi Linguistic the Master of Theology Mai Pakna Loisilakraba Jinio Haukip KBC Center Kangpokpi amasung imung manung gi miyoi singna taram na okre Reverend Y Haukip ki yumda pangthoki ba thoram masida Kangpokpi Town Churches Fellowship ki Chairman Reverend J Lun Kim atai church leader sing amadi civil society kaya gi lusing basing du saruya ki Jinio Haukip na linguistic ta theology gi master loiba Kangpokpi da ahan bani hairi Haukiba October 3 tara mari fawba chayola machumna chathariba World Cerebral Palsy saruk ama oina ngasi Spastic Society of Manipur Extension Center na Bharat Sarkar ki Ministry of Social Justice and Empowerment ki Department of Disability Affairs ka kut samnaduna Manipur Press Club ta pangthokre thoramadu Manipur Sarkar ki State Commissioner for Persons with Disabilities L Nabakishore amadi NEZCC RCI ki Chairperson L Tokendro Rikisu saruyaki I am here, we are here haiba theme da pangthokiba thoramadu role model person singsu pukning thawgatuni kai khumnaki thoram gi sarugama oina society asigi nupa nupi singna talent show amasu utki State Commissioner Nabakishore na persons with disabilities singi damak kari kanaba amadi kari tawba yabagi haibadu miyoi khara khaknatana ayambana aware oidri awabasi koknaba compilation of acts, rules, orders, amadi office memorandum ama athuba matamda miyamda phangalagani masina persons with disabilities singidamak khangdaba kaya leirambadu khara makai koklagani haiki National Lok Adalat ki saruk ama oina ngasi Imphal East ki Khurai Lamlong Kaithel da Chief Judicial Magistrate Imphal gi midyang makhada mobile court hangduna lambida lakpa che chang sudaba gari sing Imphal East ki mobile court ki chairman and lanlaimagi midyang makhada faduna tax thian bagi thabak chathaki amaromda Mantri Pukri dasu Imphal East ki Chief Judicial Magistrate Noktunesori na lusingduna mobile court hangki chathariba drive asiga mari leinana Noktunesori na haikibada mobile traffic court asi District Legal Services Authority Imphal East amadi Manipur State Legal Services Authority ga punna pangthokpani chathariba khongthang asi accident kaya degi ngakthoknaba amadi niyom chumna gari thawhannabani haiki Amaromda CJM Imphal West na susinduna Pachoy Police Station gi mamang dasu mobile lok adalat pangthoki CJM Imphal West RK Memsa gi lising makhada pangthoki ba lok adalat aduda che chang sudaba helmet uptaba yauna ain kaina gari thauba sing phaduna fine thihan bagaloinana matungda tawdana ba khangan ki RK Memsa na niyom chumna gari thaurabadi accident thokpagi chang hanthagani gari thauba matamda che chang suna amadi niyom chumna gari thaubi haiki Hauziki matamda praja singna pamli basi wangang bagi mahuta thabak tawba miyoi buni haina hana MLA oiramba TH Biswajit na phongdokre ngasi thongju kendra gi nangmairakpam laikai lampak pukri community hall da bangthokpa nongmagi oiba BJP ki political development program da mahangna wafam asi phongdoki bani polling station 5/7 amadi 5/8 ki development committee amadi maira paibini sinduna chahi asi da pangthokadaba by election ga mari leinana pangthokpa thoromaduda astem ibo sauba development committee gi mihut kya su sarugya ki TH Biswajit na makhata na phongdokibada Khwairamban Bazar da ima kaithel ahum saba loikre adubu first floor asi hauzik hanghanduna thamliba asi karamba aronba agenda laibano amaromda ima ibel kayana soroki nakalda nongmagi chara tanduna potpham phamli masida police na mafam chadi haiduna koitang taliba si sarkar na ahangwa mafam sing asida phamhanba yadrabara haiki Mahagna Kendra asida MLA oiringaida taukiba thabak sing miyoi kharana work program hapsinduna sel lokthokna bu honare thongju Kendra gi lambi sing ilisingani tara taruk phawgi manungda sembal loisingani haiki sarkar na PDS ki polam yen bada rajniti taubasi maram chade haiki Sanakati hai mofam lai hari mofam sida atharna kare dagi akogi SS kodawan musai hari basi ujikti transport ki contractor ki kanu tender tu tawi Hariba posakti sagiba matamdagi hojik phawje mafamda sengmaru mulaktewa si mogi MLA tuoka da ai assembly da bukhakra wafam ne yomse adar assembly da bukhi wafam jinga si wakane nabilga kai lege mini ngana isi tawi je de umdi ba adar ngasi ai government jo hari ngarang jo hari ngasi jo hari kali mabel chundorte ba government je mamit tanba mana tanba government totally fail or government je ai allegation tawgani ngasi ai meeting sa hari je ba
Election na miyam nungsinadaba hengal hali amadi masina wahali haina PDA gi chairman T Mangi Babu na fongdokre. Wapamasi Thangmaiban Block Congress Committee na sinduna Thangmaiban Lairen Hanjaba Laikai da laiba Ibudhau Nauk Thingkhong Pakhang Basanglen tapang thokpa Block Congress Worker Conference da mahang na fongdokhibani. Thauramadu MLA N Loken amadi MPCC gi General Secretary Jotin Waikhom na chingba miyoi singju sarugyaki. Jotin Waikhom na Manipur gi saktam kaihan danaba Congress na hona duna lakli Congress Party Jat Bijat Khaidaba amadi achau pisak khaidana yengi amadi lairaba praja singi yaifanaba thabak paikhatli haiba miyam na khangle. State asigi oinasu party asina sarkar paibadagi ahongba kaya purakpa ngamle matamgi yawalga loinana miyamna tatpagi tangai fadaba lakpana kendra asidagi karamba mihut thagatlaga hena yaifagadagi haiba miyamna lepiyu haiki MLA Lokena MLA ahom disqualified tauki haibaga chief minister amasung speaker gi FG mai thaba achumba thawang nate makoina pendrabadi court chatpham thokpani state asida di mipum khudingma khutta ain pairaga sijanabagi chatnabi leidi henna afaba Manipur amadi ingtapa Manipur ama ohensi hairabadi isa isadagi hauraga semdokpa changi BJP India dadi afaba party oiramba yai adubu Manipur dadi karamba party no haibadu miyamna khangnaraba party amani haiki MLA Mangi Babuna BJP Manipur Pradesh ki lusing basing kana no haiba Manipur gi miyam ni hena khanglabo wafam ni ngasi lusing ba sari basing asida sathiba crime tawbagi jail da lairuba miyoi kaya su yauri haiki aduksu mathakta sayasini makoina maduda tachengna katobu oiragadi moi kasai ke kota ke do krisatri no haba adra masiku mawase masima library wa thamyon gi praja fona ona masima loki rurano maram ni thamyon gi praja singase thodo endo na khangaba adu mine moi hana khangdra su sini hai mada yam thuna graphs to ngamba adu citizen nakani adu voter nakani adu praja nakani aduna simu wa sida akoi haten na jangang tum si ulok chawo kumana ngamba londa se masi akoi gi swai di apply to hi United Maitai Young Forum na BJP ki National General Secretary Ram Madhav ki khutangda Prime Minister Narendra Modi National President Amit Shah da memorandum ama pisinduna hauzik state asida thengnariba problem sing mityeng changbinaba pukning chingsinkhre Imphal ki khongchat da lakhiba National General Secretary Ram Madhav ngarang forum ki thongmi singna Imphal Hotel da unaduna memorandum asi pisinkibani hairi Tha sigi manga da lekai miyam na thong lonsin kiba chorus repertory theater ngasi sarkar ki order magi makha da lamphel police ki osina lusingba timama laktuna hangdokre theater asigi librarian ahibam Robindrona lekai miyam na chorus bulan uribasi tawbidana bhap tanadaba pumba wari sanaduna handok hanjin khara tawnaraga hena phabalambida punna chatmina se haiki hoi chorus ki kamuna government gi mixam da yada budi masi thude pasida government thude pasida course ki kamuna thude pani hai budi lekai ga phoi understanding le hugda misunderstanding de gi phoi course ta moina phoina thude pani haina khangi da lonjin ki bani thongse ILP gi ihongna mara moiduna July amadi August tha ani lairik ningthina tamkhidaba adugi yenglaga RK Sanatombi Devi Vidyalaya pangaina hairiba tha ani asigi tuition fee chada kontra khaktamak lauragani haina Vidyalaya asina khangalakli ngasi pangthok haudaba parikha gi subject sing lakliba tang tara marida pangthokani haina khangalakli pawgi marak thana tem break amuka hanna Jiri Turel na Jiribam Gulardhon manakta laiba yum khara Turel torban kintharakduna chaungna mang takpa haurakle Nong Subada Imphal Jiribam Lambigi Manakta Senba Turel Asina Nong Munong Magi Lairai da Chasilakpadagi Manak Nakna Laiba Yum Singda Amangata Thokalakpani En Dhananjoy Koba Amagi Yum Yaungna Atay Yum Kai Kaya Turelomda Chen Thaba Haurakle Hairi Phiba Masida Mari Lainaba Authority Singna Midyang Changbinaba S Sarat Kumarna Uning Chingsilakli National Voluntary Blood Donation Day Thoram ngasi lamphel gi RD Wing Hall da pangthokre State Blood Transfusion Council Manipur amasung Manipur State AIDS Control Society Nesinduna pangthokiba thoram aduda RIMS ki IHBT gi Head of Department A Birendra Sharma State Blood Transfusion Council ki Director RK Rozi Jenims ki Medical Officer Surjit Namaru iba miyoi singona sarugya ki Director RK Rozi na E ki mahut sindanaba leitabana sarkar gi maikaidagi policy ama semduna E piriba miyoi singda khudong chaba khara fangalabadi E piba mi gi masing hengalaktuna E gi awatpa khara makhaidi menkhatpa ngamgani haiki
दा अदुगुम्बा अखोगी मंगान अमा पिबि हाबा आशागी मंगाल अमा पि हाबा मरमदी सखत सरबसु अखोगी ईएसए करिगुम्बा सखतलिबा अखोई साइंटिफिक ओइबा मैम से सीजन रे हायरगा ई से सुंगबंगमद्रि हायबा मियोय बदल चेलिबि ईएसए ई मियोयबगी ईदनता मुहुत सिनबंगमी अदुना ईएसए यामना दरकार ले अदुबु अखोइना वॉलंटरी ब्लड डोनेशन ngasi सेसदा मयाम दा खंगन जनिंगबदी ई हाइबसे अखोइना अखोगी अयोन बर लाइबा प्रोफेशनल डोनर्स सिंगदगी लौदबा ख्वाइदगी सेफ ओइबा ई हारगदी रिपीटेड डोनर्स ब्लड डोनर्स सिंगसना पीबीरिबा ईएसना ख्वाइदगी सेफ ओइना लौजै लंगथाबाल मंत्री खोंग अवांग लेकाय आरामबम लेदा की हाना कोइलास थादुना लेरिबा लंबी मथक्ता मियोय खरना नौना लंबी सेमनबनि हाइदुना नुंकुप अमदी चिंगलैपाक साइसिल लंबदगी लंबी असिदा चटपा मियोय कयादा खुदोंग चादबा मायोकनरे मरि लेनबसिंगना मियेंग संगबियु हाइना लेकाय सिगी प्रजासिंगना फोंदोरक्ली पोहर मोदमन सिंगन का थादर मगा कुछ लेबाक की थादर बदा चिंग लेबाक थादर ना पूरा लेनांग ठोकना पूरा लोरे आंगांग बीस कुन चप्पा पूरा काप्सन लोरे अन नाजिंग सिगी ड्रेन से बना थूर मकों कुतिए लोरे या बियम जादरे मसिया ना अदुगो में नाउतन यंगजन सेंट स्टेफेन कॉलेज दिल्ली दगी माई पागलगलब सिंगी एलुमनी एसोसिएशन सिंधुना ngasi होटल इम्फाल दा मणिपुर की चीफ सेक्रेटरी ओनब किशोर बु हराउ तयामना ओपकी थौरम अमा पांगथोखरे कॉलेज असिदगी हौखिबा PHE Minister I Hemochandra Additional Principal Secretary Thawbal gi Deputy Commissioner Imphal West ki Deputy Commissioner yauna tongan ba MCS officer kaya su saruk yaki Lamdeng da laiba farmhouse amagi mapu arambam Anil Kumar na handak ta nongmai kaptuna miyam da khudong sa da bakaya pi khibaga mari leinana Lamdeng makha lekai Women Development Association Pioneer Club Lamdeng yauna punna lekai ahumna October 10 dagi Uripo Kangsup Road matam kaktana thingjin bagi khongjang sangsin gani tawrambadu laiba ki yenglaga matam khara khongjang yaithok le hairi Sama sakwan hanbada masa gi lamdam sing tarutanan lehen batangai fade haiba wakalo na si miyam da bhap tahan na pandam da ngasi Thawbal Municipal Council na sindana miyam gi oiba mass rally ama Thawbal da satkre Swaz Bharat Mission Urban gi makha ta pangthokiba miyam gi rally aduna council asigi chairperson Y Bizen Vice President W Parfulo amadi atai maru oiba official sing tu saruya ki council gi ward tara nipan gi councillors sing dukan amadi kaithel phambi sing yauna auto association gi miyoi sing Saruyaki rally asi council gi office maya dagi Thawbal athokpam da laiba DC gate office gate fawa chatluraba matungda Thawbal bazar maya da laiba council gi office ta amuk thongki chairperson Y Bizen na phongdoki bada council na paikhalakpa thabak thauram sing miyam na mateng pangbiu Thawbal bazar amadi akoi bada laiba mafam sing tarutana na thamsi haiki council gi assistant executive officer M Rajena council asigi makha da laiba ward khuding makta sanitation campaign pangthokani mission asigi makha da latrin laijadaba miyoi singda lupali sing mari chamri nifu grand oina fanghanduna khudong chaba piri loinana public toilet chanabagi khudong chaba su lai haiki adugumba latrin laijadaba yum aduga ikoina lupali sing mari ga chamri grand pigani asigi sumatakta ikoina public ki oiba latrin laijadaba miyam tingadaba jagata kaithel market complex ta nachaga miyam ki gathering complex singda public ki toilet sananaba ikoina madu kisu paisa reserve tawga lai aduguma kanaguma singna public ki community toilet kuma sabini ma leragadi madu soi koi Swaz Bharat Mission gi makhada sentang pinanabagi khudong chaba pijagani Uripok Kangsup Road Mega Diesel Auto amadi Social Development Committee Laingam Khul Akham Ngariambam anigi marakta auto service ki matangda yanaba puraknaba ngarang numidang lamsang kendra gi MLA Brajabitu ki quarter da punna phamina duna wari sanabada yanaba purakwa ngam khidre hairi committee na hanadagi khul ahumgi oina service tawriba gari da athingwa piraklabadi United Kangsup Road Mega Diesel Auto ge gari singsu khul ahumga yanadriba phawba boycott tawba haina warep lawri hairi Thanga Part 1 Gram Panchayat na konba lekai ki khunja singi oiba gram sabha mifamama ngasi Thanga Haurel Chingang Kaithel Community Hall da pangthokre tharom masida Moirang CD Block ki BDO K Zadumani Thanga Part 1 gi Pradhan H Tharongo Thanga Jila Parishad ki member Ningthaujam Dinesh Saruyaki BDO Zadumani na Panchayat ki chakwa tharangi thadarakiba senpham sing niyom chumna sijanaduna miyam gi yaifana bu hotnagadabani khunja singi maikai Thanga si Manipur gi maru oiba lam koiba singi mafam oibana khara hena mityeng changbinaba BDO amadi marilenaba singi pungning chingsinki Coalition for Indigenous Rights Campaign Manipur na changsilagliba merger agreement ki mayokta laiba thagi saruk ama oina
ngasi Sekmaijin Kairak Yairipok Bamon Lekai Usiwa amadi Hauba Marakna Singbada Club amadi Mera Paibi Singa Kusam Naduna Manipur State ki flag Chingthaduna pre-merger political status ki mamangda khananai naba mifam pangthokre hairi Manipur miyamna merger agreement yaningde aikoi iromdom lepchaba pami hairi District Child Protection Unit Bisnupur na sinduna child protection amasung child right amasung child trafficking ki matangda nongmagi oiba awareness tharomama Laimram yai lamjing lup ki sanglenda pangthokre tharamasda Laimram ki khulakpai El Senjao lup ki president Mangoljao Irengbam Gram Panchayat ki upapradhan Sorojini Susarugya ki Child Welfare Committee Bisnupur ki chairperson El Pisakna resource person oina wangangki Laisram Krishna Chandra na iba thamoi ki pi mingthon ba saireng lairik ama public park ningthokongda ngasi fongkre Manipur Sahitya Parishad Bisnupur District Branch na sinduna pangthokiba yangkhani thoi suba lairik fongbagi tharomasida branch asigi president H Sanayama vice president Laisram Bhuti Chandra Amik Bisnupur ki president Salam Tomba Amuko ki president Dr. Y Mani Khuman Susarugya ki DM College ki associate professor Dr. Sarat Chandra Longjambana lairik asi masak taki Amuko ki president Dr. Y Mani Khumana Kunaya sigi lonchat lamchat sajat na singba chumthokningba leiragadi madu phongtokadabani masi mayada lon na thupna ngang sakpa tawraidabani haiki tungda saireng saidinabagi tharoma masu pangthokhi Kabo Wakching Mayai Lekai Community Hall da til kangna sandokpa leinagi matangda miyam punna wakhal taminaba tharoma ma pangthokre Tharamasi Bisnupur District Vector Borne Disease Control Society ki District Malaria Officer KH Nabachandra amadi maki staff singa loinana Nongthel Laima Women's Welfare Association Kabo Wakching amasung Kabo Wakching Youth Development Organization ga kusamnaduna pangthokibani miyoi chamagi mathakta blood slide lawbaga loinana kangkhal chani hena hidak lupthoki hairi Mayang Langjing Youth and Library Club ki nauna saba sanglen amasung miyam gi waiting set ama ngasi MP Dr. T Mainia amasung Lamsang Kendra gi MLA W Brajabidhuna miyam da kusinakre club ki sanglen amasung waiting set asi MP Local Area Development Fund amasung MLA Local Area Development Fund dagi sakibani MP T Mainia na matam gi matungina awan balak liba sida club singi achauba thaudang lawbagi tangai fadaba leire mahairoi amasung miyam bu lamjing bada club na ahen ba thaudang lahwaning haiki Langthabal Mantri Khong Langthabal Lep Puramakong Nambul Mapal Amadi Ningombam Club Mera Paibi Singi Apun Balupna Nisagi Mayukta Jangsilakpa Khongjangi Saruk ama oina Haukiba October gi tang mapanda Langthabal Mantri Khong Awang Lekai da lebi Chanam Indu Devi dagi yu liter kunlom faduna maithaduna manghan kre hairi loinana Jwar Sana Fam kaya su thugai kre haina Apun Balupna khangalakli Emsu Wangoi branch nauna reform taukibaga loinana English ingani tara manga English ingani tara tarigi nauna thaupu na basing khankre Laisram Santos bu president Chingkham Devkanta bu general secretary oina khankre hairi Jiribam gi teacher colony Bapuparada Raja Ram Mohan Roy Foundation Kolkata gi senthang makhada sakiba district library asi chatnaba yare haina Jiribam district demand committee na phongdokli committee asi ki co convener W Dinesh na Jiribam na pangthokiba paugi mifam amada District Demand Committee amadi Manipur Government ka point 13 da yana cherol ama khudi pinakibada yaukiba District Library ama Raja Ram Mohan Roy Foundation gi makhada saba haina aduga haujik saduna lairiba library asiga yamna chana de nimit kharani gi mamangda kanamata khangandana sanga kiba thawong committee na nungaite athupa matamda mari leinabo authority na midyang sangduna matik chaba library ama oinabu hotnabi haiki panbayai tha sigi tareta chief librarian Elangbam Lata Kisorna library asi hongnabi matungina sanga kibani 9 sector gi nipu manga suba Assam Rifles na ngarang nongada dagi KYKL gi miyoy mafare Assam Rifles ki pauna phagalama miyoy sigi maming mutum naurem Sahi Kulhumdoi Apokpa Lukhoi Nongren dagini hairi Amoromda mapan suba sector gi tarani thoi suba Biharna ngasi Kids Foundation School da mahairoi singi layek pa sangdamnaba ma pangthokre sangdamnaba sida mahairoi chamaromna sarugya ki cheirak sida tarani thoi suba Biharna Standard College manakta lilna chekpa miyoy ama kankre hairi hogik sanabagi pau phongbigani Sanabagi pau Sai NERC Takyelna Humpum de Suba Let El Indrajit Memorial Senior Kabaddi Men's and Women's Championship ki winner oikre
Manipur State Kabaddi Association Asinduna Sai NERC Indoor Stadium Tagyal Zatharkiba Humpumdoi Suba Let El Indrajit Memorial Senior Kabaddi Men's and Women's Championship ngasi loisin kre loisin bagi tharomda Imphal Municipal Council gi Ward number 5 ki Councillor PX Balesor Manipur State Kabaddi Association gi Lifetime President CH Nabadip Sai RC Tagyal gi Coordinator A Zadumani Susaruya ki Nupagi ngasi sana ki ba aroiba match ta Sai NERC Tagyal na Manipur Police Sports Club po point kunma pantara ta maithiba piki nupigi sana ki ba aroiba match ta su Sai NERC Tagyal na UCAL Uripoku deciding the point kontra mathoi kontra da maithiba piduna championship asigi winner oikibani championship asida nupagi West Rider Manipur Police Sports Club ki K Suresh nupigi na UCAL Uripoki N Monica Nataki Nupagi best player gi mana Sai NERC Tagyal gi Y ahenba nupigi su unit asigi CH Naubina Takre Nupagi best defender gi mana Sai NERC Tagyal gi M Aris Amadi nupigi na UCAL Uripoki L Ranitana Taki Winner oiraba team da trophy ga loina na Lupali Singh Mari runners up taraba team da trophy ga loina na Lupali Singh Ani Amadi Best Rider Best Player Best Defender da Lupa Chamanga Piki Manipur Tennis Association Asinduna Lamphel Pat ki Officer Club Tennis Court ta Mapalam gi West Bengal Amadi Assam gi sanaro yauna punna sanaro tara tarungna saruk yaduna ngasidagi Aita under 14 years championship haukre ngasi sanakhiba nupa masa gi quarter final match ta West Bengal gi Kedia Anuragna Manipur gi H Busan bu game mapan tareta Manipur gi losing na state asigi A Mahesh bu game mapan amada Manipur gi TH Rajiv na state asigi Rahul Pamai bu game mapan anida amadi Manipur gi A Dipesh na state asigi S Gaurav bu game Mapan Nipanda Maithiba Piduna semi-final sangkre Nupi Mazari Sanakiba Mesting da Manipur gi Charmi Enna State Asigi John Tutubu Game Mapan Sinoda Manipur gi L Bindyarani na State Asigi M Christian Bu Game Mapan Anida Manipur gi Y Aguna State Asigi L Lindabu Game Nipan Amada Amadi Karnataka gi MK Bibhuti Bu Game Nipan Marida Amadi Manipur gi Charmi M na State Asigi L Bindyarani Bu Game Mapan ahum na maithiba piki Zamsat Songtun Youth Club na ahum suba Let ke Hangsing Memorial Sadar Hills Super Division Football League ki winner oikre Sadar Hills District Football Association na sinduna Kangpokpigi Thomas Ground da satharakiba Football League asigi ngasi sanakiba final match da FC Khanglaibu anisino da maithiba piduna punna point 19 league asida fangduna champion oikibani loisinbagi thoramda ADC Sadar Hills ki executive member Lamkholen Kipgen Kuki Inpi Sadar Hills ki president Saikomang Khongsai Kangpokpi Town Committee ki chairman John Kam Kipgen na saruk yaduna champion oiraba team da Lupali Singh Kuntra trophy amasung runners up taraba FC Khanglai da Lupali Singh Kun amasung trophy kusinaki League asilaw ki bagoloina na JSYC CC Meet amasung winner cup ki qualify oikre hairi Laitok Khongnang Youth Development Club na sinduna tha sigi tang tarama bandagi kunma thoi fawa Mangol Nganbi College Indoor Hall Ningthau Khongda ahanba Bisnupur District Table Tennis Championship pangthoklagani Akopamarol Club asidagi khanglaba yagani hairi Khumukjam Ingocha Singh Memorial Trust na sponsor tawduna Imphal gi mapan Kangjaibungda All Manipur Football Association na sinduna team tarani thoina saruk yaduna sathariba tara suba Manipur State League tha sigi tang tarani thoidagi makha taba match sing Sanaba Hauragani Haina All Manipur Football Association ki General Secretary L Ranjit oina thadorokpa cherolamna khangalakli Unemployed Youth Learners Association Porompat Thawan Thabalekai na sinduna association asigi ground da team kulumdoina group ni pan thokna khaidokuna chathariba first let Wangkhem Ibohol Singha amadi second Wahengbam Pisak Singha Memorial 7A side under 13 and 15 football tournament ki ngasi sanakiba sahi tara manga makhagi ahanba semi final match da HUFA Haingangna Mangal FC Khabambu goal ama sinoda maithiba piduna final sangkre anisaba semi final da SWC top sifai amadi GES EDO Khetri Bengal apiba matamda goal amata chanadabadagi kick from penalty magna decide tawbada SWC top sifai na GES EDO Khetri Bengal bu goal ahum amada maithiba piduna final sangkre Sahi tarahom doi makhagi sanakiba ahanba semi final da IMA team A
Iram Sifai Amadi ACY Yumnam Kunau Apib Matamda goal Amata Sanabangam Dabadagi kick from penalty Magna decide Tobada Iram Sifaina Yumnam Kunau Bo goal Mari Humda Maitiba Piduna final Sankre Anisuba semi-final match RPS Wangjingna SSC Porompatpo goal Mari Sunoda Maitiba Piduna final Sanki Thangweban Athletic Union na Sinduna Thau Sports Complex ta tha sigi tangtara nipan dagi first state level Thau open case prize plastic shuttle badminton tournament pangthok lagani saruk yaning ba sanaroi singna union na sidagi form lauraga tha sigi tangtara taruk fawgi manung da thajil lakadabani hairi Karnataka gi Kantirva Stadium Bangalore da tha sigi tangtara mari dagi tara nipan fawba pangthokadaba kunmari suba mini national volleyball championship ta saruk yagadaba Manipur dagi official ani amadi sanaroi tara nithoi khankre Bhopal the Sathariba Taranitoy Subat National Master Aquatic Championship da Manipur na gold ani silver mari amasung bronze ahum punna medal mapan laure tha sigi mapan dagi satharagliba championship asida a man bina yangkhai meter breaststroke da y Surjamukina 50 meter da gold laure KH Sandhya Rani L Brian S Dayanta amasung I Premina yangkhai meter breaststroke da silver medal KH Mangi Y Herasandrana bronze medal laure hairi Manipur Kang Association gi mityang makhada Ibudhaw Moirang Pokpa Kang Development Association na sinduna sathariba humpusuba Sir Churachan Open Kang Tournament ki ngasi sanakiba match da KKCO Kangkut Elangwam Lekaina IWKK Kangkut Uchekonbu Panjil Tarama Pantara Taret Kaptuna Maithiba Piki Hayeng Lak Kangkut Thangwaiban Amadi Klasa Kangkut Kainauga Sanagani School Kangkut na sinduna Sri Sri Gopal Dev Mandap School Singakam Lekaida Kangkut Taramathoy na saruk yaduna sathariba Taramathoy Suba Players Trophy League Knockout Kang Tournament Open Category gi ngasi sanakiba match da School Kangkut Team A na Khori Phaba Kangkut Nambolbu Pansil Tara Nipanda Maithiba Piduna semi-final sangkre tha sigi tara nithoida ahanba semi-final match da Aku Kangkut Thangwaiban Amadi LSK Kangkut Wangoi ka sanagani anisuba semi-final tha sigi tara humdoida School Kangkut Team A Amadi Gopal Dev Kangkut School ga sanagani Kanglai Chess Academy School na sinduna School Sanakya Ton Kolupta Laiba Academy asida chahi tara manga makhagi second Saturday amadi Sunday Rapid Chess Tournament ki ngasi pangthokiba Melson Yumnam GA Aerosmith RK Boris Y Yaisna NG Nuksithong point amamam phangduna mangjil thari CH Supriya Elena Lalhaiba amadi KH Lanthoibana point makhai phangduna chatli Athletic Association of Manipur na sinduna tha sigi tara taret amadi tara nipan gi ayuk pung nipan tabada Kumal Lampak Main Stadium da nimit nini gi oiba technical official clinic pangthokadauri saruk yaning wasting na entry fee lupa chamnga ga loina na tha sigi tang tara mari fawgi manung da association asigi secretary da pisin gadabani hairi San Survey do da pangthokadori ba yangkhai manga suba World Junior amadi Master Championship ta India gi team khanbagi trial selection da saruk yagadaba Manipur dagi Gold Star Jem Langthabal gi M Ranjit ngasi Mumbai gi damak Imphal thadokre Hauzik ngasi nomagi oiba ayeng asagi pau ICR Lampel Patagi Pangba Pau gi matungina ngasi gi khwaidagi saba degree Celsius kunmapan khwaidagi ingba degree Celsius kulhumdoi dasmik nipan nuksita yawa ising gi manil gi chang ayukta sada humbudra mapan nungthildana sada marfutara humdoi nongju gi chang mari dasmik ama ni loisilakpada maroi bapa amung hana Manipur gi mangla namasung tungi laibak medical tourism na lepkani haina chief minister Okram Ibobina phongdokre Jahi kya loisindana laglaba dolai thabi various ki fibam ngasi chief minister Okram Ibobina chatuna yengsinkhre amadi chana thakna bada phataba polam yawbagi chang khengalakli mari leinaba department na tung koina chanaga daba thabak paikhatpa tangai phadre ngasi gi oinadi ISTV ni bijaba pawma tang asaloi jare mi eng tabiru punam po amukhanna khurum jari